Central Lengaki Shanti Puraknaba Kudaki Thourangda, Kuki zo Meeyamgi Tunglamchatki Punsiga Mantiknaroi haina Kuki zo Council na Phongdokrei, Manipurgi Irang Asi Loisinaba Ministry of Home Affairs na Singdana, Maitei Amadi Kuki Furukki Lusingba Singh Tha Asigi Mangada New Delhi da Unaduna, Ahan Batangkaki Shanti Wari Sanabada, Sarugyaraba Kuki zo Lusingba Singh, Kuki Miyam na Taram na Okrei, Okpagi Thauram adu da Central Lengak na Shanti Puraknaba Kudaki Thourangda, Kuki Meeyamgi Tunglamchatki Punsiga Mantiknaroi haina Kuki Jo Council ki Chairman na Phongdokre hairi mahakna makhata na Phongdokhibada April manga da Phongdokhiba mifam aduda MHN na puthorakhiba point taruk adu yaba ngamkhidabagi maramde point sing aduda Kuki Jo na taliba demand sing hairiba point taruk aduda yamata yaude adugi mathakta mifam aduda miyam na yadaba maitei gi civil society sing na wari saba adu matik sade makhoi na maitei community gi amata oiba daita loba ngamloi wari sanaba aduda karigumba hiram amata daya sinaba puraklaga lakiba na Mifam aduda aikoina asoba message amakak pirami maduda aikoina aikoi micham Meeyamgi tungi laibag lengaki hatu ba Thourangda kaidongwaida Mantiknaroi haina phongdokhe loinana lengaki maikaidagi pukhalakhiba proposal adu matiksa da background reality ga sana daba yabang amloidaba proposal ni haina su mahakna makhatakhe